ngasi yamna tanikpa phibam amada Iran ta natana malemgi leibak kaya so hauzik leiri. Iran gi oinadi manungi amadi mapangi sapu kaya laksinnabu honabada awaba oiri. Lisingani kuntaruki February 19 US amadi Israel na Iran da landakhiba aduna maram oiraga Iran gi itihas ki tangkak asida singnaba kaya songthorakli. Adubu Iran gi lamuknaba matam asida malemgi leibak kayana yenglibadi Iran na sarkar honglakadra natraga nongsup thangba Asia gi lamdamda langi maisrang hengalakadra haiba asini. February 19 gi landa matungda Iran na lamdam asomda leiba US ki base sing amadi agency sing leiba mafam singda khut halakpa asina lan asi yamna line loisilaroi haina unari. Lisingani kun mangada taunakiba lan aduga lisingani kun taruki lan asiga khenariba asi handaki asida Iran gi makok thongba Ayatollah Ali Khamenei amadi atei losingba kaya thawai thakre amadi Iranda amang ata kaya thokre. Masina yamna hena laman khumning hanabagi masak am oiri adumangna malemgi thau puthok posin tawda yamna mak maru oiriba Strait of Hormuz thingjin khre masina Persian Gulf ka Arabian Sea ga samna halibani. Strait of Hormuz thingjin khiba asina malemgi thau amadi gas puthok posin tawbagi sada kunromda achoba sapu pirakani. Leibak ki oiba marida khutthongnaba amadi saun hingsa sijinaba haibasi tawroidabani haiduna China na Israel gi mapa leibak gi thorom puba minister da haikre aduna Israel na Iran da makhatana hingsa tawdunaba appeal tawki. Malemgi leibak kaya gi thau leiba yonmada saun akaibe pige dawriba asimakna leibak kayana nongsup thangba Asia gi lamdam asomda thokliba wathok asi laine loba yade. Adugi sumathakta China da natana Europe, Russia masung atei leibak kaya gi interest kaya thau marang kaina phangba lamdam asungi leibak singda leiribani. Aduna leibak ki oiba madigi khalda yamna thuna hektamak akaiba lakpa suyai. Nongsup thangba Asia gi lamdamda tholakliba hingsa gi thodok sing asina lamdam asomda leiriba kha nongpok Asia gi amadi India gi mioi kayada hakthengnan awaba piri. Nongthaki lambi thingjin khibana Kha amadi kha nungpok Asia gi mioi million kaya lamdam asomda tangdu laitan hingbasu ngamdaba amadi maramdamda hankinabasu ngamdabana khudongchadaba kaya mairong yari. Nongthaki lambi thingjin khibana kha amadi kha nungpok Asia gi mioi million kaya lamdam asomda tangdu laitan hingbasu ngamdaba amadi maramdamda hankibasu ngamdabana khudongchadaba kaya mairong yari. Songnariba lan asida makhal makha kaya gi landada drone paktakna na sijinari. Mamal yamdaba aduga manghan takhanbadadi yamna chauna sapu piba ngamba drone makhal kaya sijinari. Sab chaba mafamda khut thaba ngambagi haisingbasu unari adubu sab chaba mafamda bom pokhai halaga lusingba hatpasu ui haibabu Iran gi school da bom pokhai hanbadagi satri kaya hatkhiba asina anoba langi technology da akanba mawongda yaningdeba kaya phongdoknari. India sarkarna lan asi yamna kupna yengladuna amadi lan asida humanitarian crisis thonbada natana lamdam asomgi khal malemgi lalon itikta yamna chauna kahelakpa asi palladuna muknariba asi wari sanaraga thuna wakhainaba amukka hanna thamli. India gi Prime Minister Sri Narendra Modi amadi mapa leibak ki mantri Sri A.J. Shankarna lamdam asomgi leibak singi lusingba singa leptana wari tawri. India gi Ministry of External Affairs gi warol amada India gi apamba mayek sengna phongdokladuna mungnariba si athuba matamda wakhaigadabani haina thamli. Nongsup thangba Asia gi leibak singi marakta tongan ba itihas ki amadi haujiki oiba maram kayana khuthoknaba kaya leiri masimangna lamdam asomda matam kayadagi tangdu laitadaba amadi tanik leiba leibak kaya leheli. Ashigumba phibam ashina mairikpidagi maijawbi olakadra haibagi akiba phaunari. Leibak ki oiba tongan interest kaya leinei adubu interest ki oiba muknaba ama thorokpa matamda karamna wakhaigadagi haibasigi amata ngairaba pambai asi khut thoknaba haibasina oide. Wafam asi India ki phirep amadi China na honariba kaya asida sauna mami tari.